Manipur ki wang bara thoki ba thawdo athok maroi bi I pauksing khonga charakana Manipur top channel digi myam da report ani thamjagi anbada Myanmar gi military convoy de attack tawkhre miyoi kya Ashi ana Nangl haba paw mus report tawri Myanmar gi inti junta disidena military convoy amada yangon manak nakna satakhibi attack amada miyoi kya Ashi ana aso open Nangl haina military amadi media gi maikei digi phongdokli Southeast Asia nation asida military na Aung San Suu Kyi elected government pu February thada mafam singthu khraba matungda laiba asida kangkhong saibigi phibam ama laklibani masum machine maram oiraga paksna laiba asida pro democracy protest tawbigi khongjang sangsilakhiba matungda military na akanba khongthang lokholakpadagi miyoi sa kya sikhrabani Myanmar da lairiba town kya amada People's Defense Force semduna junta gi mayokta lanthengnari adumainama khuthokna bigi thawdo asigi ayamba saruk asi rural area da tawri Myanmar gi commercial hub odiba yangon gi sidai odiba mafam singda homemade bomb sijinaduna irai numit attack tawkhre haina ngasi junta gi mekedi gi pikhiba statement amana so hairi Myanmar gi lanmi amadi People Defense Force anigi marakta khuthoknabagi thawdok singsu satakhi thawdo adura security force ki member amasu aso apan Nangl hairi nomai kamnaraba matungda People's Defense Force ki kangbuna sizinaba kusukulai kya amasu phangle amadi terrorist ki miyoi kya amasu hatle hainasu phongdokhi local media na pikhiba report ki yamdrabada dissident ani disire amana fare Saliba Thasigi Angan Masarukta National Unity Government People Defensive War Ama Sanctionaba Takshin Kibani Civilian Singbu Juntagi Asset Singda Target Tauna Bakanganki Military na Mapung Weba Michael Campinity Communication Tower Singsu Attack Sataki Sagai Namadi Magawe Reason Kuthoknabagi Thawdo Asi Hena Kanchilakli Saliba Sayolasida local singnadi Myanmar gi military na yum kai kaya mai thadokpadagi miyoisa kya laifam chafam lehendre local resistance force ki mayokta military na akan ma khongthang lakholakli haina magawe Gangau township ki masagi sai kungamanga surabi nupi amana phongdokli maagna makata na haikibada Myanmar gi military gi mayokta sangsin kiba lanjangda ma ki marup mapang kya amasire Myanmar gi military satakhiba tamthiraba miyot minayadu mak masamangna uhobana yamna thamoi kainingai oidi hari Gangau township ta leiriba miyoi amana phongdokhibada September gi tarik 10 dagi hauraga Myanmar gi lanmisingna yum kai kya ama mai thadokre makoina village singadu mai thanaba hotnai adumoinama kumgi nong surakpana maramoiraga mai adu mapung fana sakpadi ngamkidre Myanmar gi lanmising asina village amada hekta sangsilagi attack tarakpa yana lei hairi amasum nakar village singda mai saklibadu muthanaba hotnabada mateng pangki hairenis pausna phungdorakli Autoper report amana kumza Englishing aniga kunda accident na miyoi lakh 1.2 sikhi numit khudingina sahumga kunga nipan sikhi COVID-19 na maram oiduna lockdown amadi curfew na singba athingba kya thamkiba laikhraba su hawkiba kumza Englishing aniga kunda India pumbagi oina lambi gi khudong thiba thawdokna maram oiduna miyoi lakh amaga 0.2 sikhi amadi nongmada saurakna miyoi Sahumga kunga nipan sikhi masiga tharaga hawkiba sahi ahumgi lambigi khudong thiba thawdokna maram oiraga miyoi lakh ahumga point maudraga nithoi sikre haina Home Ministry na phongba Crime India Report 2020 na hairi pausin hai kumza Englishing aniga kunda lambigi khudong thiba thawdokna miyoi lakh 1.20 sikhi kumza Englishing aniga taraga mapanda miyoi lakh 1.36 amasung kumza Englishing aniga taraga nipandana miyoi lakh 1.35 sikhi kumza Englishing aniga kunda lambi de satpa miyoi garina thomlamlaga CN khibagi case hit and run lising nifuga mathoiga samaga maudraga taruk thoki kumza Englishing aniga taraga mapandana case lising nifuga tereka sawaga mari amadi kumza Englishing aniga taraga nipandana case lising kunga mariga subnagi kunga nipan thoki masing singasi tharaga hawkiba sahi ahumda saurakna hit and run gi case samaga taraga nithoi thoki haina supali Makasa Tarakpona to Patendak and Tapal report Mamna Tamzage, vaccine record Kimatang Rahul Gandina Kadem Nakre, Sumnatagi no Mugimanum the COVID-19 vaccination Kapagi record Tamkiba,
अदुगी मतंगदा कांग्रेस लुसिंग राहुल गांधी ना गवर्नमेंट ngasi karemna khre amasum thoram adu haujikti loikhre haikre record adugi matungda vaccine kapagi sang hantarakhi hairaduna vaccine kapagi record uliba co-win website ki data da hawkhiba numit tarani da vaccination kapagi sang hantarakhi badu phongdokhi Indian irai numita Prime Minister Narendra Modi gi mapok numit ki thoram pangthoknaba supnagi nomagi manungda miyoi crore 2.5 vaccine kapki Rahul Gandhi na tweet amada thoram loikhre haiki leba asida vaccine kapagi asigumba record hena thamkhigani haina Rahul Gandhi na thajaba asa tokhi miyoi crore 2.1 vaccine kapadu numit kharani hena sathagani haina khalamki masigi khongsat asi aikhoigi lengakna mathau taribani haina Twitter mangna haiki haina spouse na report tawri atopa paw amadana Kabul city gi nupi workers sing yumda lainaba khangankhre Afghanistan ki kunungi interim mayor aduna leba asigi anoba Taliban lengak singna city asigi nupi employee kayabu yumda lainaba order tawre haikre nupana mohut chinba yaroidaba nupi khaktamak thabak tawnaba ayaba pirakre haina paumisingda humdulaha namonina nomaijing numita haiki thabak sunaba ayaba piribasigi manungda Design and Engineering Department singda skilled workers sing loinana nupi singe public toilet singi nupi attendant sing yawi haina mahna haiki Kabul mayor gi wafam singasi Taliban punamak suna yohongani amasum migi apamba amasum aningba singda athingba thamloi habigi wasak thamkhrabasut nupi singi mathakta athingba sing yauna Islam gi makhoi gi akanba wanto adu satharakpagi atopa khudama mane English sing mga samapan maudragi sahi singda makhoi mamangi lenga aduda Taliban nupi masa sing amasum nupi sing bu school lam hai tambada amasum thabak tawbuda athingba thamki atopa paw manamo terror group lusingba Indonesia jungle da hatkre IS ka mari lenaba terrorist network amagi lusingba du Indonesia gi jungle da kapnaba amada security force na kaptano hatkre haina police na ngasi phongdokre is Indonesia Mujahidin MIT gi Makok Ali Kalorabu Zaka Ramdan kauba atopa member amaga loinana Sulawesi ithat ki jungle kaptano hatkibani MIT terrorist mari amagasu fangnaba thibu humbagi thabak sathakre haina police na haiki aikoina makhoi adu fangdriba phawba hona khigani Central Sulawesi province ki police chief Rudi Subaharia dina ngasi haiki MIT asi IS yaba Indonesia da leba group mayam amagi manungdu yauri haina spouse na phongdorakli Loshilakpo na topa content kharana mo October amada Myanmar miyam gi lusingbi susi gi corruption trial satharagani lawyer Myanmar military na hauji house arrest tawduna thamlibi miyam gi lusingbi Aung San Suu Kyi gi corruption trial mathang thagi amada pangthoklagani haina nupi lusingbi asigi legal team na phongdorakli hiramasi gi mari lainana Suu Kyi gi lawyer Khin Mongzo na phongdokhibada hawkiba irai numita jas amana lusingbi asigi trial leba asigi kunung nepidoda leba special court amada pangthoklagani haina khangalakre tha asigi angan sarukta lusingbi asigi trial pangthokani haina tawramado masagi haksangi phibam sokchulakpa amadi covid na maram oiraga pangthokhidabani haina su pausna makhata na report tawri loshilakpoina content amana anti lockdown protesters singa muknarakpadigi police kya sokre Australia ki mi khwaidagi yamna kungna taba city singi manungda anisuba oiriba Melbourne da ngasi anti lockdown protesters sing amadi police personnel singi marakta akan mamona ungkhatna rakpadigi police officer yauna khara Sokle protester kyana fajinkre haidi hawkiba March thadagi hawraga Australia ki tuan city singda COVID-19 laina laisat ka mari lainana akanba lockdown sing thamjinduna lakibani matam sana lockdown thamjinduna lakiba atuna maram oiraga city sing aduda lairiba miyoi sing awaba kaya mayoknari masina maram oiraga miyamna lockdown ge athingba sing komthoknaba taksinduna lakli Australia gi city kharadigi lockdown komthokrakrabasu Melbourne gi oinadi laukthoktri masina maram oiraga khoisaunaraba miyoi sa kiyana lambida thoktuna lockdown gi mayokta khongjang changsin ba horakhibani miyam gi khongjang adu makhatana sathanaba police ki mekei digi khanganki
ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯌꯣꯛꯇ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯄꯨꯂꯤꯁ ꯇꯝꯅ ꯅꯨꯡ ꯑꯃꯗꯤ ꯆꯦꯛꯇꯦꯛꯅꯆꯤꯡꯕ ꯊꯥꯖꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯄꯤꯄꯔ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯇꯟꯈꯥꯏꯅꯕ ꯍꯣꯠꯅꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ 6 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯑꯃꯁꯨꯡ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯑꯣꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯣꯡꯖꯪꯂꯣꯏ 200 ꯍꯦꯟꯅ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯚꯤꯛꯇꯣꯔꯤꯌꯥ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯔ ꯃꯥꯔꯛ ꯒꯦꯂꯤꯌꯣꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯃꯤꯑꯣꯏ 700 ꯂꯣꯝ ꯍꯦꯟꯕꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯔꯛꯈꯤꯕ ꯈꯔꯗꯤ ꯑꯇꯝꯅꯅ ꯄꯨꯂꯤꯁꯇ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯈꯨꯗꯝ ꯎꯕ ꯐꯪꯉꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤ ꯑꯌꯥꯝꯕ ꯃꯄꯨꯡ ꯐꯥꯅ ꯂꯣꯛꯗꯥꯎꯟ ꯊꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯀꯣꯠ ꯃꯣꯔꯤꯁꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯑꯦꯝꯅ ꯃꯤꯌꯥꯝ ꯇꯞꯊꯅ ꯂꯩꯅꯕ ꯑꯄꯤꯜ ꯇꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯣꯚꯤꯗ-19ꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯆꯠꯅꯅꯕꯁꯨ ꯈꯪꯍꯜꯂꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫